ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯟꯊ꯭ꯔꯥꯒꯅꯤꯊꯣꯏ ꯁꯨꯕ ꯏꯝꯐꯥꯜ ꯕꯨꯛ ꯐꯤꯌꯔ 2025 ꯉꯁꯤꯗꯒꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯍꯧꯔꯒꯅꯤ बिहार ताम मंगारा कारकलबा मिनिस्टर नितिन नवीनबु भारतीय जनता पार्टी बीजेपी की नेशनल वर्किंग प्रेसिडेंट ओइना हापख्रे वांग फिटनेस सेंटर हाइना मिंगथोनबा फिटनेस सेंटर अमा हांगदोक्रे अमदे हौखिबा पुंग कुनमरी असिदा स्टेट असिदा डेंगी पॉजिटिव केस अमता थेंगना खित्रे हाइना डायरेक्टोरेट ऑफ हेल्थ सर्विसेस ना खंगलकले ममी टीवी ने संदोक्सबा मणिपुरी पाव मिजेंग ताबिरिबा पुमनमकपु सोफिया हिजमना खुरुमजरी पाव संदोक्ना पिजरी कुंथ्रागनिथोई सुबा इम्फाल बुक फेयर 2025 ngasi इम्फाल लैबा स्टेट सेंट्रल लाइब्रेरी दा हौरगनी स्टेट सेंट्रल लाइब्रेरी डिपार्टमेंट ऑफ आर्ट एंड कल्चर न सिंधुना नुमित तरानी चुपना पांगथोकदबा बुक फेयर असे ngasi आर्ट एंड कल्चर की कमिश्नर हैस ज्ञान प्रकाश ना होंदोकनी हाइरी ngasi हौगदोरिबा बुक फेयर असिगी मतंगदा स्टेट सेंट्रल लाइब्रेरी इम्फाल की चीफ लाइब्रेरियन डॉक्टर आर के उर्मिला ना फोंदोरकपके मतुंग इन्ना बुक फेयर असिदा अतई स्टेट सिंगदगी लाकपा बुक स्टोर 13 यावना पुन्ना स्टॉल चामा हेना हांदोकनी हाइरी बुक फेयर मनुंगदा तोंगान तोंगान बा थौरम सिंगसु पांगथोकनी मेला मनुंगदा लाइरिक फोंगबा पब्लिशर अईबा सिंगौनदुना वारी साबा अमदी इंटरनेट ना लाइब्रेरी की महु सिनबा यारोय हाइबसिदा डिबेट कंपटीशन पांगथोकनी हाइरी बिहार ताम मंगारा कारकलबा मिनिस्टर नितिन नवीनबु भारतीय जनता पार्टी बीजेपी के नेशनल वर्किंग प्रेसिडेंट ओइना हापले हाइना बीजेपी के नेशनल जनरल सेक्रेटरी अरुण सिंह ना थादोरकपा ऑर्डर अमना खंगलकले ऑर्डर असिगी मतुंग इन्ना बीजेपी की पार्लियामेंटरी बोर्ड ना नितिन नवीनबु बीजेपी के नेशनल वर्किंग प्रेसिडेंट ओइना हापगी अयाबा पीरे हाइना फोंदोरकले मिनिस्टर नितिन नवीन बीजेपी के नेशनल वर्किंग प्रेसिडेंट ओइना फम काखलकपदा प्राइम मिनिस्टर नरेंद्र मोदी ना थागतपा फोंदोरकले पीएम की एक्स थागलकपा पोस्ट अमदा पीएम मोदी ना नितिन नवीन असे पार्टी की दमकता कथोकलबा अमदे पार्टी की ओइबा थबक थोरम सिंगदा मसागी टॉप टॉप सक्तम अमा लैजबा मिसकने हाइना सिंथाखिबगा लोइना पार्टी असे तुंगदा हेना मपांगन कनखदहनबता नतना महागना असोबा थौदांग लौरकनी हाइना मखा तारकले अमरोमदा मिनिस्टर नितिन नवीनबु भारतीय जनता पार्टी बीजेपी के नेशनल वर्किंग प्रेसिडेंट ओइना हाबलकपदा हानिगी चीफ मिनिस्टर एन बिरेन नसु थागतपा फोंदोरकले लुवांग फिटनेस सेंटर हाइना मिंगथोनबा फिटनेस सेंटर अमा हांगदोक्रे थांगमैबन हिजम देवाल लेकाइगी लमफेल सना कैथल मेन रोड मयादा फिटनेस सेंटर हांगदोकपगी थौरम अदुदा सोशल एक्टिविस्ट अमदे आर्टिस्ट अमसु ओइरिबा मोइरांगथेम मंगोल जाउना अथोइबा मिथुंगलेन ओइना सरुक याखे लुवांग फिटनेस असिगी एमडी हिजम बुंगसा लुवांग की अपोकपी हिजम लताना फिटनेस सेंटर असिगी रिबन कक्तुना हांगदोके ग्रांड इनॉग्रेशन कम रिसेप्शन प्रोग्राम असिदा होल बिन फेस्टिवल द स्ट्रॉन्गेस्ट मैन गोल्ड मेडलिस्ट मिस्टर विकास उसम्बुसु असंब खुदोल तमदुना ओके गोल्ड मेडलिस्ट पावर लिफ्टिंग भूटान मिस्टर प्रेमजिसु ओके होल बिन फेस्टिवल द स्ट्रॉन्गेस्ट मैन सिल्वर टाइटन फंगलखरबा मिस्टर देबरक अखाम बुसु असंब खुदोन तमदुना ओके थौरम असिगा मरी लेनेना फिटनेस असिगे एमडी ना मिपुम खुदिमक लेना कयादगी ngaktoknaba amadi nisagi ipakta takigataba नौना इंखलकलिबा यूथ सिंगबु मसा मउ फनबा पांदम अमगा लोइना फिटनेस सेंटर असि हांगदोकपनि हाइके
Kwaktada Lengaki Oina Higher Secondary Ama Leitabadu Leinaba Miyamna Lengaka Tanaraga Kwaktada High School Asi Higher Secondary School ki thakta onthok na bahonariba asi mapung phaba thabakta onthok hansi haina Kwakta Higher Secondary School Construction Committee ki President Soiriba Zamiartul Ulama Bisnupur District ki Sadar MB Islaudin Kwasmina Phongdokre Wafam se Kwakta Bazar da Kwakta Higher Secondary School Construction Committee na sinduna pangthokpa paugi mifam amada haikibani Mahakna makata kibada committee asina mari leinaba department katanaraga Kwakta High School asi hanagi leiriba mafam asidi pikpana maram oiraga yamna nakna meter jamri chawha rom tamak lapa mafam amada Kwakta gi miyamna khainaraga leiba mafam amadi Kwakta Higher Secondary School asi hongdokna basagat pagi thabak pakhatpane aduga committee da su yawba miwai kharana RTI amuk thajinduna senggot chagat pagi thabak ase lanna uhanna ba amadi Kwakta Higher Secondary School senggot chagat pagi thabak mapung fatana ba tawbiganu karigumba Kwakta Higher Secondary School ase onkhatpa ngamkidaba taraga di tung koina su miyamna kaungna hauraroi aduna amaga mateng pangnaraga Kwakta Higher Secondary School ama ohenbada mateng pangminasi haiki Oza Ziauddin na phongdokhibada high school amada room 13 takin taba yade adubu Kwakta High School ase room 13 khak leibana mafam ase pikmandana higher secondary su onkhatnaba point chamaga kuntaruk ki mafam ama miyam sangduna leiraga sabagi thabak pakhatpane aduga Kwakta High School gi mafam ase yothokpasu leitri Class adum chathari adubu karamba maramdagi RTI tharaklibano aduga sahi adugi Kwakta da class 10 pass tawba mahiroi chani gi mathaktani aduga class 12 pass tawbadi yankhai fawba sudriba school drop out tawrakliba asi thoktanaba khanaminaraga Kwakta Higher Secondary School hinghansi akaiba pibiganu haike अखोई वखलदा हुजु सरकार की माइकैदगी सबताना थाजब पिरकनी ओहेलकनी हाइबगी कोइदा थाजब लई सिगी मनुंगदा अखोई कमिटी कोकता मसा पुनमक की सेमिबा कमिटी सिगी मनुंगदा याव मी खरना आरटीआई थारब मतुंगदा अखोईगी वाफम तौफमसी फजना खंगद्रिङैदा अखोईगी प्रेस की थोंगदा नत्रगा खबर की थोंगदा गवर्नर दा करकरीदा अखोईगी चेचांग थारगा तौरमीबसी आइना हाइनिंगी मदुदी मखोइसु हारिबा थबुकसिदा मखोइ मसामकसु लोइनमक कमिटी दु यावबनिना साइन तौबदा यावबनिना मखोइना करिगुंबा अखोइगी मफमसिदा फमिन्नरगा अखोइगी चपचाना खंगम मतुंगदा थबुकसि पाइखतलंबा वाफम तौफमसि ngangambo ओइरगदि मदु हेना थागतनगाइनि करिगुंबा अखोइगी मखोइना ngangamमिबा मखोइना तौरमीबसिना अखोइगी खुदोंग जाबा कया अखोइगी ओहनिंगदबा मिसिंगना खुदोंग जाबा लौरगा करिगुंबा कोकतादा मफम अचौबा अमदा हायर सेकेंडरी सि ओइरखिदबा तारगदि हारिबा मिओइ खरसिगी ममिंगदि हौखिबा पुंग कुनमरी असida state asida dengue positive case amata thengna khidaba galonena state asida dengue positive case apunba case Lising mga gachangwa ga sumna mapan sukre haina Directorate of Health Services na thadorakba report amana khangalakli report asige matong ina ngasi fawbada Imphal West na dengue positive case lising ahum ga chatreka kuntaret thengaduna khwaidigi positive oiba district oiri hairi masigi matong tarakpada Imphal East da lising amaga chani ga taramapan Bisnupur da samaga kuntra taruk Senapati da humputaret Ukhrul da yankhai taruk Kangpokpi da Nipan Thobal da chamaga kunmari Kaksing da yankhai taruk Kamjong da tara Chandel da kuntrani thoi Tamelong da kunipan Churachampur da mapan None da tarani thoi Technopol da kunmanga amadi Jiripam da amani adumapu hairi balaina ase Festival District da de ngasi fawbada amata thengadri haina Health Department ke report ana makhatarakli Security Force na state asige tongan ba mafam dage aina tingkraba lal harup pripak amade pripak proge keder ahum phagat pangangkre police ki paw amagi matung inna Security Force na pripak ki keder ama fare hairi farba mioi adudi konthojam mangal singh Elias Newton sahi kulhamdoi Bisnupur district ke ningthokong mayai lekai ward number 12 tagi hojikna sunu sipai maning mayai lekai ward number 6 ta leibani hairi mangondagi sim card ani yawba mobile phone ama phagale hairi Nakalamarom da Security Force da Pripak Progi Keder ani Thobal District ki tongan ba mafam dagi fare hairi farba keder ani gi manungda mayum dagi faba keder adudi Singakham Krishna
Maitai Allies Singakpa Chahi Kunithoi District Asimaki Hairok Patre Ingang Lok area dagini Mangondagi mobile phone ama fagale hairi Amaromda Thobal Mela ground dagi Paraba Gather Adudi Irom Sabananda Singh Allies Lukoi Allies Irabot Chahi Taramapan Kaksing District ki Kairak Awang Lekai dagini Mangondagi su mobile phone ama fagale hairi Paugi marakta na aten ba break amatang longminasi. Total, they are perfectly seasoned, juicy and smoky. Trust Total for snack time. It's totally worth it. Ibe makigano. Ada betamo. Sige yumse next time tina check sin na laksi laga tham khabani ne. Tadarang se juara habaga amta kitabo. Asumna mayam na machal go ngap shan lugum masigi yumasibu asoya ngan ko kada batagi next time tina ngap seli. Next time ti juara habadi ngap tok na basem bani. Zaman technology si na bana concrete ka tok na tina ba matamda kapang ng amuk pihena angle adli. TMT strength is in the quick. Break ki matungda taram nokchari makhataba pau pizari Khangabok Development Society lingkhat khebage mangarak suba mapok kumon thauram ngarang ikokpat ki maramda utpa photo exhibition amaga loina pangthokre thauram aduga mari lenena ikop saithai sai amasu haunabi matung inna phongki isai esi Lenin Khuman chana iraga thangjam tombana surpan bani aduga saisakpina Pinky Saikom nei Khangabok Part 2 da leiba multipurpose community hall da pangthokiba thoram aduda Huidrom Sundar Range Officer Kaksing Camp Blooming Higher Secondary School Khangabok ke principal Dr. K.S. Roman Kumar Mangang Smart Security Service ke Secretary Pratap Lai Muzamna athoiba lengbirakpa sing oina sarugya ke aduga KDS ke President Thoksom Biswajit na thoram mapu oina sarugya ke thoram aduda maruoiba wafam kaya thamnaduna Huidrom Sundar Range Officer Kaksing na hai Haugalakliba naharon kayana lamlaki sa usek sing amadi aikoigi mangsil lakliba akoibagi phibam pat turen na sing basing kanna bahona bada thawai yaurak pasi yamna nungai SSS ki Secretary Pratap Lai Muzamna haikibada Loktak Patsu phibam sokle ikok pasu phibam sokle asigwa phibam asida KDS na ikok pat kidamakta songthoraktuna Ikok pat saitha isai puthorakpa amadi photo exhibition sinbirakpa ase matam yamna sai haraduna ikok pat ta khambana kaw phaki haibagi wari leiribasi ningsing muti oina saba pambagi wafam mahakna thamke Camp Blooming Higher Secondary School ki principal Dr. K.S. Roman Kumar na haikibada KDS asi matam koina Chatpal loop oheningi loop asina hawkhiba chahi singda pangthokhiba thabak thoram sing maman yamna yami Ikokpat ki maramda miyamda mapungfana khanghanbada mahaksu thaudang lawjage haiba wafam thamki panba yabadi thoramadu ki saruka moina Manipur State Kala Academy Award Fine Arts lisingani kunmanga gi winner Khundong Bam Sadananda busu harau tayamna okuna pungning thogatke Manipur Police Control room na thadorokpa chirol amage matung inna Manipur District pumna makta pamnaba thodok thoktanabagidamag sing amasong tamna puna checkpoint samaga sumna ama hangduna achat ok sing sek chathake hairi amaromda Manipur Police na Motor Vehicle Act ki makhada drive chathabada ain kaina thorokpa gari anidagi tinted glass lokthokre hairi Australia ki Bondi based terrorist na chathakeba attack adu Prime Minister Narendra Modi na kanna yaning dama phongdorakli PM ki X account thagalakpa warol amada leikhiraba sing ki imung manung ki awabada sarugyabaga loinana luraba tanfam asida Australia ki damakta India na lebli haina phongdoke hairi
Terrorism ki mayokta India na matam suppada leptuna lay. Terrorism amade masiga mari lainaba thabak thoram sing thengnana bahonabada India na matam suppada sawatkani haina PM Modi na makatarakli. Assam ki Kaliaborgi Bamunida Laiba residential area da Yamlaba Samukaya Sangsilaktuna Laisin Kivadagi Mapamadu the Laiba Miyam Mipai Ponakre Hari So some of the Gifangba Pau Amagimadung inna Yamlaba Samusing Adu Bamuni area ge Mikunga Daba Mafonga Nana Laiba cremation ground Manakta Sangsinduna Laikiba okay Masina Maram Ordina residential area Adu the Laiba Miyamna Samusing Aduna Matong Maram Kangna Sangsilaktuna Hinkol amadi yung kaida amang atatok padanatana miyam na laybada mafam ase sep oiraroidra haibagi nungnangba pakat papokle hairi miyam na mipay papokliba ase koknanaba pandamda Assam ke Forest Department ke personnel singna police team singalonena yamlaba samu sing ase asukpa umangda chalan kinaba khongthang lokhotpa hokre hairi amaromda samu sing asina mafam adu da lairiba miyamda sokhandanaba chekchin thorang singsu lokhatle haina hairi English ani tarani thoida Maharashtra da sahi ani da ngai riba nupi masa mabu rep tawraba matungda hatok lamdaga maral leire haina fadok pikraba Rabi Asok Supreme Court na sibagi cherak pikraba matung miyoi asina President Draupadi Murmu da mahak pungak piu haizarakpada President ngak pikidre hairi Supreme Court ki judge sahum na saba bench samana Rabi Asok sahi ani da ngai riba nupi masa amada chathakiba thawong adubo miyoi bagi wakhan chendaba amasung thamoi sokningai oiba thawdok ni haraduna sibagi ayaba pikibani Rabi Asok asi komjali singani tara mangage September 13 Bombay High Court ta train chatharaba matung komja lisingani tara taruki January da court asina sibagi cherak pikibani court ki while adu Supreme Court ta sinarkrabasu chap manaba while pirakpadagi aroi boina mahakna president gi ngakpiu haina hajarakibani Jaliba tha asiki tara manga dagina tara taret fawba New Delhi gi Panchkulan Road Karon Bagh ta leiba Garwal Bawanda pangthokadaba taramathoi suba National Sub Junior Senior Men and Women Jet Kundo Championship lesingani kun manga da sarugya kadaba Jet Kundo Association of Manipur JKAM gi sanaroi nupi mari yauna punna sanaroi kun taruk amadi official member taruk kalonena ngasi Imphal thadokre National Championship aduda JKAM gi chungkham Themna team captain Moirang Them Chanung Khombi Chanuna nupigi team coach Dr. M Ibomsa amasung MD Mujibur Rahman anina technical official Khoirom Tomba Singna team manager aduga M Linthoi Chanuna nupigi technical official oina sarugya kani haidi Mr. Manipur lisingani kun manga Manipur University gi auditorium honda pangthokre All Manipur Bodybuilders Association ambana sinduna pangthokiba Mr. Manipur da tongan ba gym yankai humdoi gi bodybuilders samaka humpuna sarugya ke thoramadu da makok mathang takraba sing lakthoki sahi nimpudagi na yankai fawbagi category da ahan ba manada MPSC ge wahangbam Kiran Singh Ani suba manada TAT Gym Yumnam Huidrom dagi Longjam Asok Kumar Singh ahum subada Muscle Factory Kaksing dagi Oinam Sanjoy Singh nataki sahi yankai dagi na homfu fawbagi category da ahan bada ex fitness wangkai dagi Chanasam Ranjan Singh ani subada YBB Pisum dagi Laimiyum Zibindo Sarma amade ahum subada United Gym Narem Thong dagi Ngasepam Devan Singh nataki Sahi humpugi mathaki category da ahanba RCC Yas Kumal Lampak dagi Ngasepam Tiken Singh ex fitness wangkai dagi Laisham Modu Singh amade ahum subada Pakhangba Jim Pasoi dagi Liklam Kiran Singh na taki
Master overall the MPSC ki wahengbam Kiran Singh na ahanba, ex fitness wangkhaidagi Sanasam Ranjan Singh na anisuba amadi, RCC Yas Kumal Lampakdagi ngasepam Tiken Singh na ahum suba taki, men's sport physics open the MK Fitness Center Teradagi Oinam Rivet Maitai na ahanba, DJ Gym and Fitness Center Kaksingdagi Naurem Freddy Singh na anisuba amadi, Masan Factory Kaksingdagi Yumnam Robust Singh na ahum suba taki. Women Modern Fasik Open the Masan Factory Kaksing Dagi like Sangbam Sonyana Ahanba United Gym Naurem Thong Dagi El Charisma Devina Anisuba Amadi Royal Gymnasium Ukrul Dagi Chingri Kapai Simrana Ahum Subatake Physically Challenge Open the Royal Fitness Academy Thawal Dagi Naurem Zaid the Singna Ahanba Sajen Sang Moirang Dagi Hemam Rohit Singh na anisuba amadi A3 Fitness Kurai dagi Sagol Sam Montu na ahum suba taki Junior overall the DJ Gym and Fitness Gym Kaksing dagi Mayang Lambam Olenjit Singh na ahanba Masan Factory Kaksing dagi Laisang Tem Rosi Kumar Singh na anisuba amadi Super Gym Kurai dagi Ras Kumar Mangan Singh na ahum suba taki Hairiba Thauram asida sahi yangkai mangagi mathaki category da makok mathang takraba sing su khanki hairi Aroibada maroiba pau amok hana pisari. Kuntraga nitoy suba Imphal Book Fair listing ani kwan mga ngasidagi Imphal da laiba State Central Library da hauragani. Bihar da tam mga rakaraklaba Minister Nitin Navinbo Bharatiya Janata Party BJP ke National Working President oina hapkre. Luang Fitness Center haina MITvPRIMETIMEenglishnews Fitness Center ama hangdokre. Amade haukiba pung kunmari asida state asida dengue positive case amata thengna khidre haina Directorate Service na khangalakle. Hauziki oina Mami TV na sandok sa Manipuri pau loisinjare makataba pau gi damak mijeng ta duna laibiu. Miyam ki khurung chanam gidama cable wear pusan rabasu